JNIMS security ki tolop pidabagi khongjang changsinnaba sem sakre. Smart Security Service ki makhada JNIMS Hospital da chalairiba security singi panduna lairiba thagi tolop tha asigi tang kun faubagi manungda pithok pidrabadi akan makhongjang changsilagani hairi. Hiramasiga mari leinana ngarang jekon gi mafam amada pangthokhiba paugi mifam amada JNIMS ki security oiriba sinam asana paumi singda fongdokhibada JNIMS la lairiba security singi mamang chehi gi February thadagi August tha faubagi tolop pinaba senfam lakh yankhai JNIMS ki authority na check pirakre. Hairiba senfam asidagi security director oiriba dhana da pirakhi. Senfam asidagi security kharagina danagi mayumda kauraga tolop pikre aduga kharana pibidana lairi. Tolop fangdriba security singna tolop pibinaba danagi yumda chatlabasu unaba fangdre. Loinana director dhanana thokpiraktuna athubada tolop fangdana lairiba security singi tolop senfam pithokpiu hairi. Hairiba tolop asi May 20 faubagi manungda pibidaba tarabadi khongjang changsilagani hairi. Mahakna makha tarduna hauzik gwakraba matam asida tha kaya tolop pibidana lairiba asi Laingakna amadi JNIMS ki authority na mityeng changbiyu hairi.